Hello everyone. Good evening. Assalamu alaikum. Mayam huzik kanda hogi social media da protest sama madi tawriba hogi pangal gi MLA sing sidagi minister ama khanbiyo haibagi matang sia masi mayam na lana lobi gano BJP gi Congress ki amagi support natte masi aina sum khanbada BJP gi akhoi national leader sing central leader sing na haitara makhoi sing na tore iba pire sing chi ai gi mo to yai ko maram de akhoi gi masida hujuk manipur da piriba minister aduga MLA lebak si shanti oina bo hona bada piriba sing chi yana yana tori mayam chi chai masi support to jai ko ai gi oina ni ado kana go mana masida bad comment to birakano ai kenom ga haijage ai khoi gi manipur ge MLA hobse lilong da mi manga si khiba example de ko som sugum bada makhoi ji kai legi ge hujing ne MLA minister khalukai na khoi gi torok pase khoi praja khoi ji yamna ikai ningai masak oibra na khale adagi akhoi gi khetrigaw da arambai ga akhoi gi tawna khiba mayam lai ko sigi matang da kai leki ge aduga indigenous pillar da pangan yahol lakta bada kai leki ge khoi MLA singcha aduna adagi hata ge kabarstan gi wathok adu otherwise mayam lai kre ko sigi mayam da MLA singji kai leki wakfa gi matang da MLA sing kai leki ge ado hujing na kari gi makhoi ge khoi minister gi protest taw dormo ai gi endi taw roi ko masi makhoi da ai ma khoi gi lairi ba pangal gi candidate ahom ai support to dem pho am pho ya de maram di makhoi ja khoi pangal gi ming khaki lai bane ba kaim ta khoi gi kai sida dai khoi gi issue da natraga pangal gi iho da natraga pangal gi sentiment kai ba mayam da moi kai go phom pu tham gi debe example work for gi world wide ta work for gi india wide ta india pum no makta nai na ki ba matam da work for gi sida su makhoi silent lai ki ba aduna aina nga sai haini sidi other issue mayam da su chena ba magi family da mayam ma khoi gi atopa issue mayam like re ko sia raga aduni asine ne ngon harakani ai machum cha de machum chu cha roi aduga machum cha ba gi wakhal chu laite aduna ai manipur gi oina hujik lairiba khoi gi India sarkar na chapchana piriba minister singje si ai yam phajana pichar tawena lai thabuk tawroi do mi da minister pira kai dorni aduga example tawraga su ulta ona taina bada tawgo do minister pira kai dogani mi si engam gane ba manipur gi issue sida sigi MLA sina kari represent tawge sigi MLA sina cry phusali example pawung khem chanji kuki gi do chatle ba chal wari sana ki ba do sem oi re sini ta thaja da bada kana agum mana thaja da do re sini aduna center su yam sing bani aduna minister pirak ta budi India sarkar gi BJP government gi wani ai gi oino opponent da di pangal da BJP pangal MLA hom sida pifam thokpa natraga matik chai haibadi ai subai hai roeba baram masi ai against ta natraga kana go political lamgi natte ko makhoi sing sida pibagi matik chati haibsi kari gi noi kana ngasi gi manipur gi lan sida issue sida natraga other atai da kari thodang laukhra ge mo si mukhul lai ki natraba ado pangal isini now sing munna khandho si pangalism maiteism cookieism nagaism dharma ra chalo si afaba mi yengsi afaba mi da khoi support to si sida pangal maitei adu asi na ining ba pi sano minister do BJP government da example top state of minister do oide so ba ke do the ado BJP ga ideology leibra leitabra adu dikhang de koina aduna koina mayam khonga sukana roi aduna aigi wakhal aigi oina di muka su halaga hairi candidate hom jaidi matik cha de minister oibeda masi ofam ji thamjage thank you everyone